Hi ma'am, ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔꯛꯑꯦ ꯑꯩꯉꯣꯟꯗ ꯆꯥꯕꯤꯔꯛꯑꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯎꯁꯣꯏ ꯀꯥꯡꯁꯨꯒ ꯈꯥꯖꯤꯡ ꯍꯥꯞꯄꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯄꯨꯖꯔꯛꯑꯦ ꯁꯤꯗ ꯂꯩꯖꯔꯦ ꯈꯥꯖꯤꯡꯒ ꯎꯁꯣꯏ ꯀꯥꯡꯁꯨꯗ ꯈꯥꯖꯤꯡ ꯍꯥꯞꯄꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯉꯥ ꯑꯇꯥꯎꯕ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯩꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗꯅ ꯉꯥꯅꯨ ꯊꯣꯡꯕ ꯈꯔ ꯑꯃꯒ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯃꯣꯏ ꯈꯤꯇꯪ ꯄꯨꯔꯦ ꯀꯥꯡꯍꯧ ꯑꯃꯒ ꯑꯗꯨ ꯇꯥꯔꯗꯤ ꯑꯊꯨꯕꯤꯗ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯁꯧꯒ꯭ꯔꯤꯁꯦ ꯍꯥꯟꯅ ꯇꯣꯠꯀꯦ ꯑꯩꯅꯅꯦ ꯂꯥꯗ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤꯅꯅꯦ ꯃꯍꯤꯗꯨ ꯆꯣ ꯆꯣ ꯇꯧꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯂꯥꯗ ꯆꯥꯖꯔꯛꯇꯕꯅꯤꯀꯣ ꯂꯥꯗ ꯆꯥꯕ ꯌꯥꯕꯗꯅ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯉꯥꯁꯤꯁꯨ ꯎꯏ ꯎꯏ ꯂꯥꯎꯋꯦ ꯑꯩꯅ ꯁꯦ ꯆꯥꯔꯛꯑꯒꯦꯀꯣ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯁꯥꯕꯅꯤꯅꯕꯀꯣ ꯀꯣꯠꯅꯕꯒ ꯑꯝꯇ ꯌꯥꯎꯔꯛꯇꯔꯦ ꯉꯥꯅꯨꯁꯦ ꯑꯃꯨꯛ ꯄꯥꯏꯖꯔꯦ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯤꯅꯗꯤ ꯍꯩꯅꯔꯝꯃꯣꯏꯀꯣ ꯑꯗꯣ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ
อืม好饿呢。Marum marum. Masaya na. Mamangga masaya doon na tunghan biniba. Hinapuglaw ba? Mula bihayan niya. Marum niya biyaw ba? Ang galing. Marum siya dyan niya. Anh pam bộ ơi đi bạn mà lúc đấy giải ra vậy thùng một số pam vậy tặng nằm nằm mà đồng tặng không đừng được khá giả
Mày hiểu rồi chưa là Chào rồi đấy. Sau khi mà anh em khắc em mẹ sẽ nó càng sugi mang gần khá lên mẹ nga mulum chỉ để cha ninh đó đó tay đi lối lối chân cái ra ba đó chào rồi làm nên na video se matang sai lối chân ra cái matang video đó mình thấy là có mẹ bye bye.